ꯁꯤꯗꯃꯌꯥ ꯑꯗꯨ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯆꯥꯅꯃꯛꯀꯤ ꯃꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯔꯛꯂꯒꯗꯤ ꯀꯝꯗꯧꯕ? ꯁꯤꯗꯃꯌꯥ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯨꯝꯗꯅ ꯇꯣꯛꯇꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯪꯐꯥꯎꯅꯗꯅꯗꯤ ꯇꯣꯛꯇꯤ꯫ ꯀꯝꯗꯧꯅꯤ ꯑꯁꯤꯗꯤ? ꯀꯇꯦꯁꯤꯡꯅ ꯑꯋꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯂꯥꯛꯂꯕꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯅꯤ, ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯗꯃꯌꯥꯒꯤ ꯃꯁꯥ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯪꯐꯥꯎꯅꯗꯅ ꯇꯣꯛꯇꯤ꯫ ꯁꯤꯗꯃꯌꯥ ꯑꯗꯨ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯑꯋꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯥꯂꯦꯝ ꯄꯨꯝꯕꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯋꯥ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯇꯦ ꯃꯈꯩꯅ ꯂꯥꯟꯗꯥꯒꯗꯧꯔꯤꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨ, ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯃꯪꯒꯤ ꯋꯥ ꯑꯗꯨꯕꯨ ꯁꯤꯗꯃꯌꯥ, ꯅꯍꯥꯛꯀꯤ ꯃꯪꯗ ꯅꯪꯒꯤ ꯉꯛꯁꯝ ꯀꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯗꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯒꯠꯂꯛꯂꯤꯕ ꯑꯋꯥ ꯑꯩꯈꯣꯏ ꯑꯁꯤ ꯀꯅꯥꯅ ꯅꯝꯊꯕ ꯉꯝꯒꯅꯤ? ꯀꯇꯦ ꯄꯨꯝꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯈꯣꯡꯒꯨꯜ ꯃꯨꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯍꯧꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯀꯨꯏꯔꯒ ꯁꯨꯝ ꯄꯪꯁꯤꯜꯂꯛꯂꯕ꯭ꯔꯥ? ꯁꯤꯗꯃꯌꯥꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟꯅ ꯃꯪꯐꯥꯎꯅꯈꯤꯗꯕ ꯌꯥꯎꯗꯤꯌꯦ꯫ ꯃꯗꯨꯒꯤ ꯆꯦꯛꯁꯤꯟꯅꯕ ꯑꯁꯨꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯪꯅ ꯃꯪꯅꯤ, ꯃꯪ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯈꯛ ꯃꯪꯐꯥꯎꯅꯔꯔꯣꯏ꯫ ꯁꯤꯗꯃꯌꯥꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯪꯒꯠꯆꯕꯗꯤ ꯃꯪ ꯉꯥꯛꯀꯤ ꯋꯥꯐꯝꯁꯨ ꯅꯠꯆꯗꯦ꯫ ꯂꯧ ꯍꯩꯕ ꯀꯇꯦꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯏꯍꯧ ꯍꯧꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩꯌꯦ꯫ ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯇꯣꯏꯅꯔꯦ ꯁꯤꯗꯃꯌꯥ ꯅꯍꯥꯛ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯎ꯫ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯂꯩꯀꯪꯂ ꯑꯣꯜꯂꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯅꯤꯡ ꯃꯌꯣꯜ ꯆꯣꯡꯂꯔꯣꯏ꯫ ꯅꯪꯒꯤ ꯋꯥ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯅꯤ꯫ ꯈꯣꯡꯌꯥꯒꯤ ꯏꯐꯨꯜꯅꯦ ꯃꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ꯫ ꯁꯤꯗꯃꯌꯥ ꯑꯋꯥ ꯅꯤꯡꯊꯧ ꯁꯣꯡꯀꯥ ꯑꯔꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯁꯣꯡꯀꯥ ꯑꯔꯨꯅ ꯃꯍꯥꯛꯄꯨ ꯆꯠꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯏꯀꯥꯏꯕ ꯆꯣꯞꯂꯕ ꯅꯪꯂꯕꯤ ꯁꯤꯗꯃꯌꯥ ꯑꯗꯨ ꯊꯃꯣꯏꯗ ꯈꯜꯂꯤ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯑꯃꯠꯇ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯪꯐꯥꯎꯅꯗꯅ ꯇꯣꯛꯈꯤꯗꯦꯀꯣ꯫ ꯑꯋꯥ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯒꯤ ꯏꯋꯥ ꯑꯁꯤ ꯂꯧꯕꯤꯗ꯭ꯔꯕꯀꯣ? ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯕꯀꯣ? ꯐꯩ, ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯗ ꯇꯨꯔꯕ, ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯃꯇꯝ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯦꯡꯗꯤ ꯈꯛ ꯄꯥꯡꯂꯔꯣꯏ꯫ ꯕꯨꯙꯗꯦꯕ ꯄꯟꯗꯨꯅ ꯋꯥꯁꯛꯂꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯗ ꯍꯨ ꯑꯣꯏꯔꯕ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯋꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯔꯣꯏ꯫ ꯅꯈꯨꯠꯇ ꯄꯥꯏꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯅꯄꯜ ꯇꯧꯔꯕꯀꯣ꯫ ꯉꯁꯤꯗꯒꯤ ꯁꯤꯗꯃꯌꯥ ꯑꯩꯍꯥꯛꯁꯤ ꯈꯣꯡꯀꯥꯞ ꯊꯥꯡꯗꯣꯛꯈ꯭ꯔꯒꯦꯀꯣ ꯑꯋꯥ ꯂꯩꯕꯥꯛ ꯀꯣꯅꯨꯡꯁꯤꯗꯒꯤ꯫ ꯆꯤꯝꯕꯥꯜ ꯊꯣꯡꯗꯗꯤ ꯀꯥꯡꯊꯣꯛꯇ ꯑꯋꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯝꯕꯤ ꯂꯥꯏꯇꯣꯡꯕꯤ ꯁꯤꯗꯃꯌꯥ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈ꯭ꯔꯤ꯫ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯃꯁꯛ ꯈꯨꯊꯤ ꯂꯥꯛꯊꯤ ꯑꯁꯤꯒ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤꯕꯨ ꯀꯪꯉꯤꯗ꯫ ꯔꯥꯁꯤ ꯌꯥꯎꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯉꯥꯡꯊꯣꯔꯛꯂꯕꯗꯤ ꯐꯩꯗꯅ꯫ ꯑꯋꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯁꯤꯡꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯊꯤꯕꯒꯤ ꯃꯍꯨꯠ ꯊꯕꯥ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯗꯤ ꯂꯩꯅ ꯁꯨꯝ ꯁꯦꯝꯃꯤ, ꯂꯩ ꯄꯣꯂꯥꯛ ꯑꯃ ꯄꯥꯏ꯫ ꯑꯋꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯎꯕꯗ ꯊꯕꯥꯇꯣꯟ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯀꯣꯛ ꯅꯣꯜꯂꯤ꯫ ꯑꯋꯥ ꯅꯤꯡꯊꯧꯅ, ꯀꯣꯃꯤꯂꯥ, ꯊꯕꯥꯇꯣꯟꯅ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ? ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯕ ꯅꯥꯏ꯫ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯃꯐꯝꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧꯗꯨꯅ ꯀꯣꯏꯊꯣꯛꯇꯨꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯏꯇꯤꯡ ꯊꯣꯛꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯁꯨ
ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯒꯅꯤ꯫ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨ ꯈꯔ ꯏꯀꯥꯏꯔꯞ ꯍꯪꯒꯣꯏꯔꯞ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯟꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯟꯗ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛ ꯌꯥꯕꯒꯨꯝ ꯑꯋꯥ ꯅꯤꯡꯉꯣꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯣꯟꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯍꯥꯏꯍꯧꯔꯒꯦ ꯈꯟꯈ꯭ꯔꯤ꯫ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨ ꯊꯧꯅꯥ ꯐꯨꯗꯣꯛꯅ ꯊꯕꯥꯇꯣꯟ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯃꯤꯂꯥ, ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯈ꯭ꯔꯤ꯫ ꯁꯥꯔꯦꯟ ꯅꯣꯡꯁꯥꯒꯨꯝꯅ ꯃꯁꯣꯡ ꯐꯟꯕ ꯑꯩꯁꯤ ꯑꯋꯥ ꯅꯤꯡꯉꯣꯜ ꯁꯛꯍꯦꯟꯕꯤ ꯀꯣꯃꯤꯂꯥ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯃꯌꯥ ꯇꯦꯛꯂꯕ ꯄꯥꯡꯒꯟ ꯌꯥꯎꯗ꯭ꯔꯕ ꯁꯥꯔꯦꯟ ꯅꯣꯡꯁꯥꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯅꯪꯕꯨ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯇꯥꯡꯕꯜꯒꯤ ꯂꯩꯇꯦꯡ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯔꯣꯝꯗ ꯉꯥꯜꯂꯝꯒꯗꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕꯤꯗꯨꯅ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯤꯌꯨ꯫ ꯊꯕꯥꯇꯣꯟ ꯑꯋꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯉꯣꯟꯗ ꯅꯍꯥꯟꯉꯩ ꯐꯥꯎꯕ ꯏꯊꯤꯜ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯤꯜ ꯃꯅꯥꯎ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯄꯥꯝꯈ꯭ꯔꯤ, ꯉꯥꯎꯈ꯭ꯔꯤ꯫ ꯃꯇꯥꯡ ꯆꯥꯔꯤ, ꯃꯁꯤꯗꯤ ꯀꯥꯟꯅꯕ ꯂꯧꯍꯧꯔꯒꯤ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯤ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯑꯋꯥꯅꯣ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯏꯅꯤꯡꯊꯧ? ꯂꯥꯏꯕꯛ ꯊꯤꯕꯤ, ꯃꯇꯤꯛ ꯆꯥꯗꯕꯤ, ꯂꯥꯏꯔꯕꯗ ꯂꯥꯏꯆꯪꯕꯤ ꯃꯄꯣꯛꯇ ꯄꯣꯛꯄꯤ ꯑꯋꯥ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯩꯍꯥꯛꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯟ ꯀꯥꯕꯗꯤ ꯑꯋꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯐꯅ ꯆꯨꯝꯅ ꯉꯥꯡꯅꯔꯣꯏꯌꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯀꯣꯃꯤꯂꯥ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤꯌꯦ꯫ ꯃꯤꯒꯤ ꯃꯁꯤꯜꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ? ꯃꯤꯅ ꯑꯩꯕꯨ ꯇꯥꯎꯉꯝꯕꯤꯅꯤ ꯍꯥꯏꯅꯈꯤꯅꯤꯌꯦ꯫ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯗꯤ ꯇꯥꯕ ꯍꯩꯕ ꯉꯝꯂꯣꯏꯌꯦ ꯑꯊꯤꯕ ꯃꯤꯆꯩ ꯀꯌꯥ ꯑꯗꯨ꯫ ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯄꯥꯝꯕꯗꯤ ꯑꯄꯥꯝꯕꯅꯤ, ꯄꯥꯝꯗꯕꯅ ꯄꯥꯝꯗꯕꯅꯤ꯫ ꯑꯅꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤꯟꯅꯕ ꯌꯥꯔꯣꯏ, ꯃꯗꯨ ꯈꯪꯉꯨ꯫ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯖꯕ ꯅꯍꯥꯛꯅ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯕꯨ ꯆꯨꯝꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏꯗꯕ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯃꯉꯛ ꯀꯟꯕ ꯍꯥꯏꯕ ꯏꯟꯗꯕ ꯑꯋꯥ ꯃꯆꯥ ꯑꯃꯠꯇ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯗꯅ ꯇꯣꯛꯂꯣꯏ꯫ ꯕꯨꯙꯗꯦꯕꯅ ꯈꯪꯁꯅꯨ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯒꯤ? ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯖꯗꯦ꯫ ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯤꯕ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯔꯤ꯫ ꯅꯤꯡꯍꯟꯅꯒꯅꯨ ꯀꯣꯃꯤꯂꯥ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯄꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯡꯖꯤꯟꯗ ꯈꯜꯂꯤꯕ ꯐꯤꯖꯪ ꯃꯔꯨꯝꯗꯒꯤ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯑꯋꯥ ꯅꯤꯡꯊꯧ ꯃꯄꯨꯔꯣꯏꯕꯗꯨꯒ ꯊꯕꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯗꯨꯅ ꯑꯋꯥ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯤꯖꯪ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯤ꯫ ꯑꯋꯥ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯕꯥꯇꯣꯟꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ, ꯅꯪꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯃꯤꯒꯤ ꯆꯥꯛꯂꯨꯛ ꯃꯅꯥꯛ ꯇꯝꯅ ꯈꯨꯖꯥꯏ ꯊꯥꯡꯖꯤꯟꯕꯀꯁꯨ ꯇꯧꯕ ꯁꯥꯏ꯫ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯔꯕꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯅꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯁꯤꯅ꯫ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯕꯗ ꯄꯥꯜꯍꯧꯗ꯭ꯔꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯋꯥ ꯅꯤꯡꯊꯧꯅ ꯀꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯋꯥ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯖꯥꯏꯗ ꯑꯣꯜꯂ ꯑꯣꯜꯂꯒ ꯊꯥꯏ꯫ ꯑꯋꯥ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯃꯤꯠꯇꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯏꯍꯧꯅ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯐꯨꯔꯕꯀꯣ? ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯕ ꯇꯥꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯍꯥꯏꯖꯔꯒ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯔꯛ ꯅꯣꯟꯖꯗꯨꯅ? ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯏꯂꯦꯟ ꯄꯇꯤꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯒ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄ ꯑꯗꯨꯗ ꯅꯃꯥꯏ ꯉꯥꯛꯄꯤꯒꯦ ꯈꯟ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯌꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯀꯣ? ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯜꯂꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯆꯨ ꯑꯣꯜꯂꯤ꯫ ꯑꯩꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯁꯤ ꯏꯁꯪ ꯍꯥꯏꯒꯠꯇꯨꯅ
lambi satpada yamna nali nantu dauri aidi nang laurubadagi mingsat tarabani ikai khangdabi nasak to yengingdei chakro chalu nangna lairiba makai aigi sadi fanglaroi thaba tona amu hai I aina maram oi iningthau amadi leimarembi mafamda khorok thangadaba leirabadi ai isana yana khongpam handok sahoragi ngasimak awa konu ngasi thadoktuna ai lairabi yum aduda ai hanjakhragi ai khangba ngamdri leimarembi na siriba iral singasi komila aidi pu thangba ngamdri thaba ton mamita pirang ihauna thongjau adomda mamai leituna yarau lang thaklage matagum thaba ton adu mata toksinai mamitana piroina mamit yeng khongthang thangba haubata ngairi awani thauna thabagi khudang adu tap launa pai aduga ashumna hairei ngai kho komila kadaiduno nangna sakke tawribado thawrang tawribado ai amanangi isau sauna leiri kayarak hanna nafamda khai khwaibanu nangna hojik phauba aibu thajadribra numit afaba ama yenglaga laibak pungjau thinduna aina nangbu lohongduna lauba ngamgani awaning thawgi wadu tabada awa leimarimbi adu thamoi mase tana kaikri thabagi thamoi adusu ashumna khalli awa leimarimbi nangna aibudi waraunuko napuroibana mirairabanu pi oibina phangauraba saina adu aishu khangi kamdawi haibadu nang aibudi lana lauganuko aigi imalebak kandabadi yadi aigi imalebak kanaba hotnabada nangi yumbal punsi asida kangkhong sahelagi nang aibu warauganuko awaleba ke lahi marembi aigi aningba apamba phangdri fauba nangi nafamda aina yetlagani minungsi khangni bi haibadu thamoi pandi bi haibadu aide oiri nahaki nafamda thaba ton simbal di kangdi mathamoi de khalli awani thawgi wadu tabada thaba ton yamna haraun hairi asingki ra ining thau nang aibu lohongduna awaleba ki leimarimbi phamthon ka duna phaman bangam gadra kaya da lebak fariba aigi leibaksi ngasidi komila aigi thamoi asi ining thau nangna kudum sankri awalei marimbi na hairi oh adu yauna nangi pukningda phirep laurabako phai khangani mikup amata awaleibak asida panthaduna leiraroi haujimak irawadi tore lantuna aigi ipam lamdam patia yongna basat khagi aigi ipa adu patia leibaki ningthauni nang asimadi khangjiluko ai chat khaga nangi awaleibak asida aina kaidaro pangamgi haibadu namithit na yengo awani thauna hairi mamai si kayada tharibanu pamde nungsida hairabasu sauduna gasu tawri nangna chatningba mai kaida chakhibada aina kaidawnungda nangi apamadi yetloi nangi napa nangi nama adu nabung na wasing aduna aigi ifamda kaidawrakadaba kian khangandana gasu tawri awaning thawgi wadu tabada awalei marebi adu makha ta khidri ningamdaba mityeng yengtuna hikna kaptuna thokri ngayhak leiraga athiyodia awaning thawgi manaw nupa adu mayamagi manakta sangsilai aduga mayamba ningthaw yengna athiyode aruna hairi kaidawri yamba itay mana yam sauna kaptuna irawadi hitang famda mina kawba ngangba khumdaba makai chatkhriba sibo kaidawba yawragi yamana kari hairagi awaning thawna hairi kanagi na taymano handak mapok asimagi ai mage mari lainadri namangde ichauk chawno lepliba komila si nangi na tayma oiragadabani awaleibak asigi leimarembi phamthonda mahakna famlagadabani mayamba awaning thawi wadu tabada athiyodia aru sauningmana masa adu nikri mikup aduda mahaki ningjaba pubnamak adu loinamak kaikri mayamba bu onsinduna tukachana hairi mahaki thamoida leiba wafamsing adu mahakna thabatonbu thamoi singna nungsijaruba mahakpu luhongba pamluba mayamagi mafamda loinamak hairi awaning thau manaw nipagi wadu tabada yamna sauninglammi masil manaw ani adu ningai sangdanarai adubu matang aduda ningthau oibana sawi haibadu thokri mathak thongbana summi makha tabana lali haibadu oihauri thabagi damak ani adu
loiba naidraba marai taunari Thabatona masil manau ani adu yenglaga asumna hairi yari tokpiro aina maram oi nachil nau ani gi marakta sambal oibadi aidi ngamloi ai chachakhragi kayaraknu ngasi aina hanjin ikaiba nangadaba asi Thabaton gi wadu tabada awani thauna manau nipa adu mayambagi aningba apamba aduda yetpagi damak amadi haiba indabagi damak awa leibak-tagi punsi supagi oina tanthokri Thaba mahak thakta awa leibak adu kangkong saiba haurakli mayamana tanthoraklaba atiyode aru mahakna nungsijaba munkibagi saina aduna ningba kaina mayamagi mathakta lan taugi laman khumgi haiduna chapchana lepkhri khagi leibaki ningthauda sangjafam laukri mahaki nungsiba munbagi damak mayamba awa ningthaugi mayokta lan tauragi lepkhri awa leibaki leimaribi adusu mapam lamdam patiyadi yaukri mapa ningthaugi mafamda mahakpu ikaiba pirakhiba mahakpu inthok pirakhiba thokhiba thawdoksing adu amata jithada loinamak lirami patiyagi ningthau taksinna lakseida awa ningthau nahakna hanjin aigi ikhongda tuduna haijirabada aigi amata poksabi chanupi asi thajakhibani nangna pambagi matung in awana khoigi narolda isa nupi asigi ming phauba olan khibani aduga ngasina amuk isa nupi pamdi nungsidi haini inthor labako awaning thau nangi mayokta patiyagi ning thau taksina soidana lan taugani isabu ikaiba pibagi damak mamal adu nangina thwai adu oina lauragani fuket ithatna khangsanu patiyagi samudra khongbalna khangsanu ningba kairabi masanupi adu themchili asomdana amuk awale bakta pongkayu patiyana hari kaino ining thongna tawiri basibu lalak asida leibak wathok oinaba thabak tawiri basibu awai khoigi thakta patiya leibak na lan taunaba sem sai haiduna sutai khaji khantha biram labadi phagadamani ko ining thau leibak ning thau ni haiduna su tauningba ining tawbasi phatabar khanjai awa miyam gisu kharadi khanbiu ining thau awa leibaki ning thau songka aru adu bongkayu padiyana haibadu taraga yamna sauninglambi awa ning thau na hairi nangna ngangiba adu kanadano ngasaidigi tagi yauna tabani patiya makhoina lan hauraga nangna kiduna ninga nagadra masanupi adu pamdi inthok lobagi damak awa aikhoigi thakta lan hauja sari adu wafam amana nangna makhoibaki awalo singpurel ama oina patiya leibak mayok naba ngamoi hairagasu nasagi nathaudagi nangsu pothaba yagani nangi nahut nareng sinabalai bongkayu patiya magi thamoi nunglonda minungsi yaudaba tawbimal khangdraboireko asumna khankri mabu nungsituna magi fanaba khanduna hairuba yaknaba oina khankri asi haibasi bongkayu patiya masasu khangli manaruba yaba matang nati khanduna tumina laikri adubu mahaksu penjadi ngasigi numit asi nahangi mahakna honajarakpa mayam adu mikub asida mamal laikhidri awa ningol amagi wathokda saken besanura komilagi damak leibak kangkong saigadauri ingen thadadi awa leibak tasu kanasu luhongnadi ingen tha asi loibaga songka aruga thabatun adu luhongnaba sem sakri songka aru ingen tha loikiba ngaibada awaba ama oikri nongnini haukri ingen thagi thenglaba nongjugi ahingni misik mira kolta draba ahingi matam mathuda thabatun adu makutta mainam amapai maitei lanfa singna leiriba kaisum sang adom tamna lai awa leibaki konungi aron atuk khanglaba lanfa singi maramda khanglaba thabatun adu liglai khomana leiriba kaisum sang adu tamna pi ama tuptuna lai misik mira kolta draba ahing aduda thabana ningaidana tumliba liglai khomba adu hawdorai ningaidana khomlen tungkhun taliba kege ning thawma pari khomlen mikap thoklagaba thabana adumna hawdokpa adu tabada mikap thorakli liglai khomba adu mangda faw mangludaba thawdok ama ngaside taibangda mangphau narakli yangjani manungsi saktam adu mitmangda leplari sabi sanau ani adu amaga mitchanai
ꯌꯦꯡꯅ ꯃꯤꯆꯤ ꯑꯅꯤ ꯑꯗꯨ ꯄꯥꯎꯈꯣꯡ ꯆꯟꯅꯩ ꯀꯔꯤꯒꯨꯝꯕꯗ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯊꯕꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯗꯨ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯤ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯏꯌꯥꯏꯊꯛꯇ ꯃꯅꯤꯡ ꯇꯝꯅ ꯁꯛꯇꯥꯕ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯣꯏꯅ ꯎꯔꯛꯂꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯛ ꯂꯣꯠꯂꯒ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯝꯅ ꯈꯪꯂꯤꯕ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯗꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯅꯪꯒꯨꯝꯕꯤ ꯃꯩꯇꯩ ꯆꯅꯨ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯉꯩꯒꯤ ꯄꯥꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯤ ꯀꯥꯎꯒꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯄꯥꯝꯒꯤ ꯊꯧꯗꯣꯛꯇꯨ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯃꯤꯆꯩ ꯊꯤꯅ ꯆꯩꯈꯤꯕ ꯑꯗꯨꯕꯨ ꯀꯥꯏꯅ ꯊꯪꯗꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯩꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯈꯤꯕꯅꯤ ꯊꯕꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯩ ꯊꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣ ꯑꯁꯤ ꯀꯩꯁꯨꯝ ꯁꯪꯒꯩ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯟꯐꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯡ ꯇꯝꯂꯒ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯤ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯊꯕꯥꯇꯣꯟꯅ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯃꯗꯤ ꯑꯇꯩ ꯃꯩꯇꯩ ꯂꯟꯐꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯊꯕꯥꯇꯣꯟ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯌꯥꯗꯒꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯃꯩꯇꯩ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯟꯐꯥ ꯑꯣꯏꯗꯨꯅ ꯂꯩ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯃꯥꯒ ꯑꯩꯒꯁꯨ ꯄꯨꯟꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯄꯨ ꯀꯔꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯍꯥꯛꯄꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯃꯗꯣ ꯑꯩ ꯇꯧꯍꯧꯔꯒꯦ ꯐꯪꯅꯕ ꯑꯩ ꯊꯤꯍꯧꯔꯒꯦ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯥꯏꯗ ꯊꯕꯥꯅ ꯄꯠ ꯊꯥꯗꯠꯈ꯭ꯔꯤ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯔꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯑꯩ ꯅꯈꯣꯏꯒ ꯄꯨꯟꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯑꯩꯒꯤ ꯊꯧ ꯂꯩꯔꯤ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯒꯤ ꯅꯣꯡꯖꯨ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈ꯭ꯔꯣ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯊꯕꯥꯇꯣꯟ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯕꯥꯅꯤꯒꯤꯗ ꯑꯣꯏꯕ ꯋꯥꯔꯤ ꯂꯥꯛꯈꯤꯅꯤꯌꯦ ꯃꯇꯝ ꯑꯃ ꯆꯠꯂꯣ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯌꯧꯅꯕ ꯑꯩꯅ ꯍꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯑꯋꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯅꯕꯗ ꯑꯩꯅ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯟꯁꯤꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩ ꯆꯠꯂꯣ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯊꯕꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯉꯝꯂꯣꯏ ꯅꯪ ꯅꯊꯟꯇ ꯀꯔꯝꯅ ꯑꯋꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯝꯂꯝꯒꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯌꯦꯛꯅꯕ ꯑꯋꯥꯁꯤꯡꯒ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯩꯈꯣꯏꯗꯒꯤ ꯑꯋꯥ ꯃꯈꯣꯏꯅ ꯍꯦꯜꯂꯤ ꯃꯁꯤꯡ ꯌꯥꯝꯕꯁꯤ ꯆꯠꯂꯣ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯅꯕ ꯆꯠꯂꯣ ꯑꯗꯨꯒ ꯈꯖꯤꯛ ꯃꯩꯇꯩ ꯂꯝꯗ ꯂꯩꯔꯤꯕ ꯑꯋꯥꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯔꯛꯂꯨ ꯑꯗꯨꯒ ꯑꯋꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯨ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯀꯔꯝꯅ ꯁꯥꯃꯨ ꯃꯥꯌꯣꯛꯅꯧ ꯍꯥꯏꯗꯨꯅ ꯊꯝꯂꯝꯒꯅꯤ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯛꯏ ꯃꯔꯩ ꯃꯔꯥ ꯇꯧꯔꯒꯅꯨ ꯀꯦꯒꯦ ꯅꯤꯡꯊꯧ ꯃꯄꯥꯔꯤ ꯅꯪꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯊꯪ ꯄꯤꯔꯒꯅꯨ ꯑꯩ ꯌꯥꯒꯗꯕ ꯂꯩꯇ꯭ꯔꯤ ꯆꯠꯂꯣ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯗꯤ ꯑꯋꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯛꯄꯨ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ ꯆꯠꯂꯣ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯅꯕ ꯑꯋꯥꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ ꯆꯠꯂꯣ ꯄꯣꯛꯅꯐꯝ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯆꯠꯂꯣ ꯃꯆꯥꯅ ꯊꯧꯑꯣꯏꯗꯕꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯍꯜꯂꯔꯣꯏꯁꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯍꯜꯂꯁꯤ ꯊꯕꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯊꯧꯅꯥ ꯑꯣꯏ ꯃꯩꯇꯩ ꯃꯈꯩ ꯑꯗꯨ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯗꯨꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ
ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯊꯧꯁꯤꯜ ꯍꯩꯕꯤ ꯊꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯋꯥ ꯅꯤꯡꯊꯧ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯤꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯇꯧꯁꯤ ꯁꯤꯟꯃꯤꯟ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯍꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯍꯜꯂꯤ ꯂꯧꯁꯤꯡ ꯍꯩꯕꯤ ꯊꯧꯁꯤꯜ ꯍꯩꯕꯤ ꯊꯕꯥꯗꯨ ꯊꯕꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏ ꯍꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯗꯨ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯡꯗꯨꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯅꯕ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯊꯕꯥꯇꯣꯟ ꯅꯥꯏꯇꯣꯝ ꯂꯩꯍꯧꯔꯤ ꯑꯋꯥ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯃꯒꯤ ꯑꯍꯤꯡ ꯄꯇꯤꯌꯥꯒꯤ ꯅꯤꯡꯊꯧ ꯇꯛꯁꯤꯟꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯃꯥꯛ ꯅꯨꯄꯥ ꯑꯋꯥ ꯅꯤꯡꯊꯧꯅ ꯃꯤꯔꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯂꯥꯟ ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯕ ꯇꯛꯁꯤꯟꯅꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯂꯥꯟꯃꯤꯁꯥ ꯑꯩꯒꯤ ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯕꯨ ꯑꯋꯥ ꯅꯤꯡꯊꯧꯅ ꯏꯀꯥꯏꯕ ꯄꯤꯕꯗꯤ ꯂꯦꯝꯅ ꯇꯣꯛꯂꯣꯏꯁꯤ ꯑꯋꯥ ꯃꯈꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯔꯁꯤ ꯕꯥꯡꯀꯣꯛ ꯅꯨꯡꯄ꯭ꯔꯥꯂꯥꯏ ꯁꯤꯔꯆꯥ ꯁꯣꯟꯕ꯭ꯔꯤꯗ ꯂꯩꯕ ꯂꯥꯟꯃꯤ ꯃꯈꯩ ꯄꯨꯟꯁꯤꯜꯂꯨ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯀꯪꯐꯥꯜꯗ ꯈꯔ ꯑꯃꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯋꯥꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯁꯤ ꯑꯋꯥꯒꯤ ꯍꯧꯏꯟꯕꯨ ꯌꯧꯔꯕꯗꯤ ꯌꯥꯔꯤ ꯂꯥꯟꯃꯤ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯈ꯭ꯋꯥꯏ ꯇꯨꯔꯦꯜꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯨ ꯄꯇꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯕꯗꯤ ꯏꯔꯥꯋꯥꯗꯤ ꯇꯨꯔꯦꯜꯗ ꯆꯠꯄꯅꯗꯤ ꯁꯝꯃꯤ ꯃꯥꯏꯇꯤꯀꯤꯅꯥ ꯌꯧꯔꯕꯗꯤ ꯃꯟꯗꯂꯦ ꯀꯣꯅꯨꯡ ꯌꯧꯔꯒꯅꯤ ꯖꯨꯖꯤꯃꯤꯌꯥ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗꯒꯤ ꯏꯔꯥꯋꯥꯗꯤ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯁꯝꯅꯕ ꯂꯣꯝꯗ ꯆꯠꯂꯕꯗꯤ ꯃꯗꯨꯅ ꯐꯔꯒꯅꯤ ꯃꯥꯏ ꯑꯃꯗꯤ ꯃꯥꯂꯤ ꯇꯨꯔꯦꯜꯗꯁꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯏ ꯑꯁꯨꯝꯅ ꯄꯇꯤꯌꯥ ꯂꯩꯕꯥꯛꯀꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯋꯥ ꯈꯟꯅꯩ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯇꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯏꯔꯥꯋꯥꯗꯤ ꯇꯨꯔꯦꯜꯗ ꯍꯤ ꯇꯣꯡꯗꯨꯅ ꯑꯋꯥꯒꯤ ꯀꯣꯅꯨꯡ ꯃꯟꯗꯂꯦ ꯌꯧꯅꯕ ꯂꯥꯛꯑꯝꯃꯤ ꯑꯋꯥ ꯃꯈꯩꯒꯤ ꯏꯈꯦꯡꯅ ꯏꯔꯥꯋꯥꯗꯤ ꯇꯨꯔꯦꯜ ꯑꯗꯨ ꯆꯦꯜꯍꯟꯒꯦ ꯈꯜꯂꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯍꯤ ꯇꯣꯡꯗꯨꯅ ꯏꯔꯥꯋꯥꯗꯤ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨꯗ ꯂꯥꯛꯄꯅ ꯑꯋꯥ ꯂꯩꯕꯥꯛ ꯌꯧꯔꯛꯂꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯄꯇꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯋꯥꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯍꯧꯗꯕꯅ ꯑꯉꯛꯄ ꯄꯣꯛꯏ ꯑꯋꯥ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯍꯤꯡ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯥꯅ ꯁꯨꯅꯕ ꯇꯧꯔꯛꯂꯤ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯅ ꯇꯥꯔꯤ ꯂꯥꯛꯆꯩꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯊꯛꯇ ꯍꯧꯕ ꯂꯥꯟ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯑꯃ ꯏꯟꯊꯣꯛꯂꯨꯕꯒꯤ ꯑꯋꯥ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯥꯏ ꯃꯈꯩꯒꯤ ꯃꯀꯣꯛꯁꯨ ꯑꯩꯅ ꯀꯛꯀꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯪꯉꯛꯏ ꯑꯉꯝꯕ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯏꯔꯥꯋꯥꯗꯤ ꯇꯨꯔꯦꯜꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯑꯉꯝꯕ ꯀꯊꯤ ꯂꯩꯕꯥꯛꯇ ꯂꯩꯈꯤꯕ ꯂꯥꯟꯃꯤ ꯃꯈꯩ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯥꯏꯂꯦꯟꯗ ꯂꯝꯕꯥ ꯄꯥꯕꯗ ꯅꯣꯞꯂꯒꯅꯤ ꯑꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯄꯥꯎ ꯊꯥꯍꯜꯂꯨꯔꯣ ꯊꯤꯟꯊꯕ ꯇꯧꯗ ꯀꯥꯇꯦ ꯂꯩꯕꯥꯛꯇ ꯂꯩꯈꯤꯕ ꯂꯥꯟꯃꯤ ꯃꯈꯩ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯂꯥꯛꯑꯣ ꯍꯥꯏꯍꯜꯂꯨꯔꯣ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯑꯋꯥ ꯀꯣꯅꯨꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯉꯥꯛꯍꯜꯂꯨ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯋꯥ ꯂꯥꯟꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯋꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯣꯛ ꯁꯥꯔꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯊꯕꯥꯒ ꯆꯪꯂꯝꯗꯦ ꯑꯁꯣꯝꯗꯅ ꯑꯍꯤꯡ ꯑꯗꯨꯒꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯃꯔꯛ ꯑꯗꯨꯗ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯂꯥꯟꯈꯤꯕ ꯃꯩꯇꯩ ꯃꯈꯩ ꯑꯗꯨ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯅꯕ ꯑꯔꯣꯟꯕ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯆꯤꯡꯃꯤ ꯇꯥꯕ ꯈꯨꯟ ꯌꯧꯔꯛꯂꯤ ꯆꯤꯡꯃꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯈ꯭ꯔꯤ ꯂꯥꯟꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯗꯣꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯑꯋꯥꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯔꯔꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯑꯋꯥ ꯂꯥꯟꯃꯤ ꯃꯈꯩ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛ ꯂꯝꯗꯒꯤ ꯑꯋꯥ ꯂꯩꯕꯥꯛ ꯌꯧꯅꯕ ꯆꯠꯈ꯭ꯔꯤ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕ ꯃꯈꯩ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯇꯝꯄꯥꯛ ꯂꯝꯗ ꯂꯣꯏꯕꯤꯁꯤꯡꯗꯒꯤ ꯌꯦꯡꯊꯈꯤꯕꯗ
maibul masa mayam ama leng leng chatpa kari gumbadana sagol khongbagi makul charang khoirang na baphawi liglai khomba adu singdol dudagi yengtharakpada thili thili suba nonglik marak aduda liglai khomana hari mainam paring paring leng leng saliba soidri thaudok amadi arapada sagol khongbagi makhol kaya masu kari buthok lagaba ai panthaduna leiba yadi awale bakta ai thawai le hauri hayeng enung ngan baga awa singi mathakta lan hauba tari ashomdana awale bakta patyalan mi makhai adu awagi misam miyam singi mathakta khut thaba haurakli patyagi ningthau makuju thang pai ashumna hairi lanmisa migi mamal khangdaba masagi nupibu inthokpa ngamba miraiba ngamba lamenba awa ningthau adu aigi nakta phaduna purau madu parama tambigi adugo wafum amana aigi isagi mahut mareng sinbi awaleba ki sakta suda mapalai ti hairibi awagi lei marembi madusu phangnaba thirau laktuna singduna masam adu khudang yena phoiduna purau madu khaktada isagi kai khiba mase taraba thamoi adu samjinba ngamgani ashomdana thabaton su patya singna landarak le haibadu konung manung aduda tari thabatona oh aina kapa lirung tendo palabaku awasingi mayokta lan haurak masigi tanja sida maitei ipaisa singi singmi tami punsinna maikai amadagi fatraba awasingi mathakta landarakpa yaragani adubu aigi thau amadi lai maitei ipa lanfa adu thiraba yadi mabu kadaida awa makhaina losinduna thamlaban satno fangnaba thirabadi yadi karaidano thamlamdoi sibo patya singna awa ko nungsi khudum sansin khiba tarabadi maitei ipa mahaki khongul adu ai buliba ngamlaroidra lan asina kansilatringai ai ngasigi ai ngasina loitringai fangnaba thiba tari asi khalladuna thabatondu konungi aron athop laiba ka koding adu changchangduna leglai khomana hairamba maitei lanfa adu thiba haurakli somdana lan adu kanchinba asum henkalai lan marak aduda thaba adu maitei nupa dui khanbada awaba ama oiri thaba tona he nupi oibinangi fajaba amana leibak amabu leikha tahanba ngammiko malem leida singthaba ngammiko nangdi wathok sawbini fajabana khutlai oirabasu aidi wathok sawbi ima leibaku kaningbagi mairi asina wai thuna saklebi aini mairi asina mutri fawba wathok sawbi haibado aidi oikragi thabaton awa konungaduda sangduna thirakpana aroibada khara manung hanjinba ka masa amagi manungda mai thanduna budadebagi amanba murti amagi makhongda yoling thangduna ahal ama lairiba adu thaba mamit mangna urakli thabatona soidri kege ning thongma pari liglai khoman haiba adu masi soidana oigani makhongda yuli thangliba asi nipa asi soidana oiragani maitei ipa thabana nipagi manak tamna sangsilai mani nipa adu thabagi mapa bosawni adubu masana di mapa adu masak khangdi ahal adu budadiyabagi murti makhong aduda yoling thangna tumina tasinduna tummi masamako yaduna yengpam khangdraba ahal adugi khomjiliba maithong adu samlang sing adu thabana nungsina haidokpi senglau sak adu urubada thabatongi masadu tu songkhiba khangaudi mamitta bangna angang oiringai gi thaudok adu urai paba ngaikho paba aishulaki nangna thanta chatpa yarui bosauna sagol sayang thakta tong thababu yengna asumna hairi ipagi ibema thaba nangdi lakpa yaroi nong suri amuk so labadi nasadu nagani ipana nahaki horen kangla karuba halakpada kaithial dagi nahaki ngamuk lairaki ipagi bema thaba nipa adugi masak ubada angang oiringagi thaudok adu mitmang aduda leplari
ꯋꯥꯔꯤ ꯑꯁꯤꯒꯤ 38 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯊꯕꯥꯇꯣꯟꯅ ꯕꯣꯆꯧ ꯑꯗꯨ ꯀꯔꯝꯅ ꯑꯋꯥ ꯀꯣꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯅ ꯑꯋꯥꯒꯤ ꯃꯊꯛꯇ ꯀꯔꯝꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ